Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau. Manipuri hauzik oiriba tangdu leitadaba phibamgi matangda Griha Mantri Amit Shahana athoiba mithung oiduna mifamama ngasi Nai Delhi da pangthokani. Jiribam jiladagi chengbek lising kuntra rom puba Indian Railways ki akhanaba train ama Khongsang Railway Station tamna lakre. Pradhan Mantri Narendra Modi na laushingu amasung khungangsing nunga yaifanabagi matangda budget matungi webinar saruk yagani amasung Kendragi Mantri JP Nadda amasung Anupriya Patel na ngasi Pradhan Mantri Bharatiya Jan Aushadhi Pariyojana gi gari tara lamthakre. Manipur gi hauzik oiriba tangdu leitadaba phibamgi matangda Griha Mantri Amit Shahana athoiba mithung oiduna mifamama ngasi Nai Delhi da pangthokani. Mifamasta saruk yanaba Rajyapal Ajay Kumar Bhala Nai Delhi gi Griha Mantraloy office ta thungkre. Griha Mantri Amit Shah su mifamasigi-damak Griha Mantraloy gi office tamna lakle hairi. Sri Nongthombam Birena mamang thagi mapalda Mukhyamantri gi pham thadokraba matung amasung February 12 da Rashtrapati Sasan thamlakraba matungda oirakliba phibam yengshinabagi-damak mifamasi pangthokadabani hairi. Ningsingba yai mamang chahigi November da Griha Mantri Amit Shahana makok thongba official singa loinana awangba thaki mifam ama pangthoktuna Manipur gi oiriba phibam gi matangda khanakiba laikre. Mifam aduda Rajya sigi santi raksagi phibam phagalaknabigidam matangda khanaki amasung matau karamna tangdu leitaba punshi ama leihanba ngamgani haibagi matangda makok thongba official singa kupna khanaki. Siri Sahana mifam aduda Manipur da ain amasung santi raksa ngaknabagidamakta lakiba Central Armed Police Force amadi Rajya gi police singda santi hanjilanaba akanba pautak piki. Jiribam jilada dabakun mapan yawba Indian Railways ki akhanaba train ama chengbek lising kuntra rom puraga ngasi thunglaki. Aikhoigi Jiribam paumi ngathem Bishwaji nahai train asi Jiribam da thunglaba matung ngasi ayu pung 12 khar helakpada Khongsang Railway Station gi damakta khongsan kre. Amaromda Jiribam Agartala gi Chayol gi Sang naina chelamba passenger train Shatabdi Express amuhana chelaningbagi apambasu jiri miyamna fongdorakli. 100-day TB elimination campaign gi matangda nomugi oiba media workshop kaisampata leba DIPR auditorium da hauzik pangthokli. Workshop asi Editors Guild Manipur amasung Directorate of Health Services Manipur na punna shinbani. Thauramadu da Health Services Director Dr. Chambo Golmai na hai TB laina muthatnaba honabada Dr. Nurse khakta natana Kanglup ki luchingba singisu achauba thogdang lei mahakna hai. Editors Guild Manipur na organized toraga asumaina to say the importance of press people in disseminating the information about the say risk of infecting this tuberculosis and how to prevent it have we say patana na paina khangbiraga asise spread to bio have say adum hygienic bani. Thauramasida Editors Guild Manipur gi President Khogendra Khomdram, Amzu gi President Vijay Kakjing Tabam amasung Manipur Hill Journalist Union gi President Peter Adani saruk yari. Thauramatuda Dr. Chambo Golmai na luchingduna leibak asidagi TB laina muthatnaba washakshu lauki. Pradhan Mantri Surakshit Matribha Abhiyan gi sarukama oina tha khudingi pangthokpa mironbisingi Quality Antenatal Care pinaba amadi hena fagadhanabagi pandamda ngarang chakpi karong block ki CIC chakpi karong da thauramama pangthokre. Thauramadu District Health Society Chandel na sinbani. Assam Rifles na Churachandpur jila gi manung chana leiba Swangkong khulda lam ekar tara da tharamba popi pambi sing khunja singa loinana yanthatuna mangankre. Assam Rifles an sinduna Operation Sadna gi manung chana Kaksing jila gi manung chana leiba Waikhong khulda ana layingi kem amasu pangthokhi. Kem adu da punna khunja sanipan supna nipan rom lemna layingi hidak langtaksu lemna yenthokhi. Assam Rifles na Sengmajing Police Station gi OC Kharan Khulen gi Muslim luchingba Thawal gi CSO loinana tongan ba Kanglup ki luchingba sing unaduna warishana kare. Warishana baduda ngaksel gi thawrang amasung tongan ba Kanglup singi malakta leiriba mari he na chesil hanabagi matangda kupna khanake. Amaromda Major Bob Khatingi chama 13 shuba mapok kumonda ngarang Assam Rifles na luchingba asigi maphamda ikai khumnaba utkhi.
Manipuri Valley View da pangthokpa thauramada Padmasri Military Cross pangkraba amasung Member of the Order of the British Empire pangkraba Major Bob Khatinggi matangda mioi kayana wa ngangkhi. Lamta thangzagi lining laisolgi thauram ngasi mahusagi chanabiga loinana tampaki mafam kayada paksanna pangthoknaki. Lining laisolgi oiba thauram asi lamtagi ahanba thangzadagi hauraga aroiba thangza phawba pangthoknai. Masida lamdam asibu tekta kaidana lehennaba amadi thoningdaba thokdoksing thoktanabagi-damak thawni thauram pangthokpani. Ngasisu ayuki matamdagi hauraga lekai yumthong kudingdagi seng hensang napina chingba angam amama puthoknaduna saroi khangbagi thauram pangthoknaki. Indian Psychiatric Society Manipur State Branch ki kunmanga suba sahigi oiba mifam ngasi Imphal gi porompata leiba Janims ki auditorium da pangthokani. The Future of the Psychiatry in a Changing World haiba hiram asda pangthokpani. Tabiriba pawasi Akaswani Imphal dagini. Pradhan Mantri Narendra Modi na lausingu musung kungang sing nungai yaifanabagi matangda budget matungi webinar saruk yagani. Leibagasigi stakeholders singbu amatu oina punsinduna phaminaraga kumsi sahili singani kunmangagi budget kamari lainaba lausingu musung kungangi nungai yaifabagi matangda thamkibu wafam sing mapungphana sana hanbaga mari lainana webinar asi pangthokadabani. Kendragi lausingu amasung yaifayumbal Mantri Shivraj Singh Chauhan yauna Kendragi Mantri Singh webinar asida saruk yagani. Pradhan Mantri Narendra Modi na Nai Delhi gi Bharat Mandapamda ngasi pangthokadaba NXT conclave ta saruk yagani. Thaurumasigi saruk ama oina News X World haiba channel amasu hawdokani. Social media da thagalakpa warwal amada Pradhan Mantri na hai mifam asita malem gi tongan ba mioi kanglup kayabu punna saruk yaminaba khudong chaba pibagi-damak ITV network amasung foundation asibu thagatpa phongdokli. Kendra gi Mantri JP Nadda amasung Anupriya Patel na ngasi Pradhan Mantri Bharatiya Jan Aushadhi Pariyojana gi gari tara lamthakare. Ngasidagi hauraga tha asigi taret phawba Jan Aushadhi Jan Chetana Saptah pangthokli. Jan Aushadhi Divas thauram tha asigi tareta pangthokani. Gari lamthabagi thauram aduda Sri Nadda na hai Pradhan Mantri Bharatiya Jan Aushadhi Pariyojana asi miyamgi ihau oina ohelasi. Mantri na hai mipum khudibang na thaurang asigi kanaba launaba honabiyu sarkar asina miyamda hidak langtaksing ahungba mamalda phanganaba thaurang kaya paikhatli. Haksel amasung yaifayumbal ragi Rajya Mantri Anupriya Patel na hai lebagasigi tongan mafam kayada Jan Aushadhi Kendra 15,000 hena hangdokle masi 2,500 gi mamangdadi sumnatagi marfu khaktamak leirambani. Mipum khudingmak na sarkar na piriba ahungma mamalda hidak langtak phanganbagi kudong sabasi laubiduna haksang phana leibiyu. Meghalaya gi Rajyapal C.H. Vijay Shankar na hairi Rajya sibu inkumja 2019 phawbada $10 billion gi economy ohennaba sarkar asigi achetpa phirep lei. Meghalaya Vidhan Sabha gi budget mifam gi ahuba numita wa ngangbada Rajyapal na hai sarkar asina khwaidagi mangjil thana paikhatkadaba thabakti lamdam asita santi porokpa ngakselgi thabak phagathanba amasung miyamgi punsi mahing phagathanbani. Nagaland gi Konung Kohima da chatharakpa numit nini gi oiba Akaswani station singi program amasung commercial gi mifam ngarang luisinkhre. Northeast Zone gi oina pangthokpa thauram aduda Akaswani gi Director General Dr. Pragya Paliwal Gaur saruk yakhi. Assam gi Karimganj Railway Police na mioi anidagi ganja kilogram 3 gram 46 lom phare. Karimganj Railway Station da achat ok sing check tawada mioi andu phakibani. Amarom da Rangia Railway Station dagi Rangia Railway Police na mioi andagi kani kilogram 1.5 rom phagat pangamle. ICC Champion Trophy match amada ngasi South Africa ga England ga sanagani ngarang Lahore gi Gaddafi Stadium da sanakiba Afghanistan amasung Australia gi match nong chubadagi makatana sanaba yakhidare. Aroibada maroiba pau amuk. Manipur gi hauzik oiriba tangdu laitadaba phibam gi matangda Griha Mantri Amit Shah na athoiba mitung oiduna mifam ama ngasi Nai Delhi da pangthokani. Jiribam jila digi chengbek 50 rom puba Indian Railways ki akhanaba train ama Khongsang Railway Station tamna lakre. Pradhan Mantri Narendra Modi na lau shingu musung khungang sing nungai yaipanabagi matangda budget matungi webinar da saruk yagani amasung Kendra gi Mantri JP Nadda amasung Anupriya Patel na ngasi Pradhan Mantri Bharatiya Jan Aushadhi Pariyojana gi gari tara lamthakre paulo jare.